ꯃꯌꯥꯝ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯇꯤꯡꯈꯪ ꯌꯥꯎꯕꯁꯦ ꯀꯃꯥꯏꯅ ꯇꯤꯡꯈꯪꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯑꯩ ꯇꯧꯔꯛꯀꯦ ꯌꯦꯡꯉꯣ ꯑꯁꯨꯃꯥꯏꯅ ꯃꯩꯗ ꯂꯧꯕꯤꯕ ꯇꯤꯡꯈꯪꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯃꯩꯗ ꯂꯧꯊꯣꯛꯑꯅꯤꯅꯀꯣ ꯑꯗꯣ ꯁꯦ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯒꯗꯤ ꯈꯨꯠꯇ ꯌꯨꯔꯔꯣꯏꯗꯅꯀꯣ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕ ꯑꯗꯨꯗꯤ ꯆꯥꯃꯁꯨ ꯁꯦ ꯈꯨꯠꯇ ꯌꯨꯔꯔꯣꯏ ꯍꯤꯟꯖꯥꯡꯗ ꯊꯥꯑꯁꯨ ꯈꯨꯠꯇ ꯌꯨꯔꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕ ꯀꯣ ꯑꯗꯩ ꯑꯃꯒ ꯑꯃꯨꯛ ꯄꯨꯔꯛꯀꯦ ꯑꯋꯥꯗꯤꯒꯣꯝ ꯃꯄꯥꯟꯗ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯈꯪꯅꯔꯝꯕ ꯌꯥꯏ ꯈꯪꯅꯔꯝꯗꯕ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯝ ꯈꯪꯅꯗꯕ ꯑꯣꯏꯔꯒꯅ ꯑꯗꯨꯝ ꯈꯪꯖꯜꯂꯣ ꯑꯈꯪꯕ ꯑꯣꯏꯔꯒꯅ ꯈꯪꯉꯦ ꯁꯤ ꯂꯩꯔꯦ ꯂꯧꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯂꯧꯕꯁꯦ ꯂꯣꯏꯔꯦ ꯁꯤ ꯇꯨ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯌꯨꯗ꯭ꯔꯦꯅ ꯁꯦ ꯇꯨ ꯌꯨꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯔꯣ ꯏꯁꯤꯡꯗ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯏꯟꯖꯥꯡꯗ ꯊꯥꯛꯀꯦꯔꯥ ꯑꯃꯦꯠꯄꯗ ꯊꯥꯛꯀꯦꯔꯥ ꯕꯣꯔꯥꯗ ꯊꯥꯛꯀꯦꯔꯥ ꯑꯗꯨꯝ ꯂꯣꯏ ꯌꯥꯔꯦ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯊꯣꯡꯉꯤꯁꯦ ꯍꯋꯥꯏ ꯆꯝꯊꯣꯡꯅꯤ ꯁꯤ ꯂꯩꯔꯦ ꯍꯋꯥꯏ ꯆꯝꯊꯣꯡꯁꯦ ꯍꯋꯥꯏ ꯆꯝꯊꯣꯡꯗ ꯊꯥꯛꯅꯕꯒꯤ ꯃꯆꯜꯁꯤꯡꯁꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯒ ꯂꯩꯔꯦ ꯀꯩꯅꯣꯅꯤ ꯁꯤꯅ ꯊꯥꯡꯖꯤꯡ ꯍꯥꯞꯄꯦ ꯃꯊꯛꯇ ꯏꯔꯣꯟꯕꯅꯤ ꯁꯤꯁꯨ ꯍꯋꯥꯏ ꯏꯔꯣꯟꯕ ꯇꯃꯥꯇꯔ ꯑꯂꯨ ꯇꯧꯔꯒ ꯏꯔꯣꯜꯂꯦ ꯑꯗꯒꯤ ꯊꯥꯡꯖꯤꯡ ꯍꯥꯞꯄꯦ ꯃꯊꯛꯇ ꯁꯤꯅ ꯍꯋꯥꯏ ꯆꯝꯊꯣꯡ ꯁꯤꯒ ꯂꯩꯔꯦ ꯀꯣꯕꯤ ꯀꯣꯠꯅ ꯆꯥꯅꯕ ꯑꯗꯒꯤ ꯁꯤꯒ ꯂꯩꯔꯦ ꯊꯕꯤ ꯁꯤꯅ ꯉꯥꯔꯤ ꯃꯆꯦꯠ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯁꯤꯒꯅ ꯕꯣꯔꯥ ꯂꯩꯔꯦ ꯃꯌꯥꯝ ꯑꯣꯂꯥꯡꯕꯒꯤ ꯃꯊꯦꯜꯅꯤ ꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯃꯊꯦꯜꯁꯦ ꯑꯩ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯉꯁꯤꯒꯤꯁꯤꯁꯨ ꯃꯨꯛꯕꯥꯡꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜꯒꯤꯅꯤ ꯍꯋꯥꯏ ꯆꯝꯊꯣꯡ ꯑꯃ ꯆꯥꯔꯛꯑꯣ ꯍꯥꯏꯔꯦ ꯁꯤ ꯂꯩꯔꯦ ꯍꯋꯥꯏꯗꯣ ꯆꯥꯛ ꯅꯠꯇꯦ ꯑꯗꯒꯤ ꯑꯁꯤꯅ ꯍꯋꯥꯏ ꯏꯔꯣꯟꯕꯁꯨ ꯆꯥꯔꯛꯑꯣ ꯍꯥꯏꯌꯦ ꯁꯤꯡꯖꯨꯁꯨ ꯆꯥꯔꯛꯑꯣ ꯍꯥꯏꯌꯦ ꯁꯤꯡꯖꯨꯒ ꯇꯧꯗ꯭ꯔꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯁꯤꯡꯖු ꯀꯩꯅꯣ ꯇꯧꯕꯗꯣ ꯁꯤꯡꯖꯨꯗꯣ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯁꯤꯡꯖꯨꯒꯤ ꯃꯍꯨꯠꯇ ꯀꯣꯕꯤ ꯀꯩꯅꯣꯁꯦ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯀꯣꯕꯤ ꯃꯅꯥꯊꯕꯤꯁꯦ ꯑꯣꯏꯅ ꯑꯗꯣ ꯑꯩ ꯕꯣꯔꯥ ꯑꯃ ꯑꯩꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯥꯞꯆꯔꯦ ꯁꯤꯗ ꯍꯥꯟꯅ ꯈꯤꯇꯪ ꯊꯥꯗꯣꯛꯆꯔꯝꯃꯒꯦ ꯉꯥꯔꯤꯁꯨ ꯈꯤꯇꯪ ꯂꯧꯔꯦ ꯃꯃꯩꯂꯣꯝꯗꯒꯤ ꯂꯧꯔꯦ ꯏꯁꯤꯡ ꯈꯤꯇꯪꯒ ꯍꯥꯞꯆꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯂꯥꯏꯒꯤ ꯀꯠꯄ ꯂꯣꯏꯔꯕꯅꯤꯅ ꯆꯥꯕ ꯑꯃꯨꯛ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯉꯥꯔꯤꯁꯦ ꯂꯩꯔꯦ ꯑꯗꯨ ꯍꯋꯥꯏ ꯆꯝꯊꯣꯡꯁꯤꯒ ꯍꯋꯥꯏ ꯏꯔꯣꯟꯕꯁꯤꯒ ꯄꯨꯂꯞ ꯇꯣꯠꯂꯒ ꯍꯥꯟꯅ ꯍꯧꯖꯔꯒꯦ ꯍꯥꯎꯗꯣꯏꯔ ꯈꯪꯗꯦ ꯍꯋꯥꯏ ꯆꯝꯊꯣꯡꯁꯦ ꯑꯩꯈꯣꯏꯗꯤ ꯑꯣꯂꯥꯡꯊꯥꯒꯤ ꯌꯦꯟꯖꯥꯡꯅꯦ ꯈꯔ ꯍꯩꯖꯜꯂꯦ ꯏꯔꯣꯟꯕ ꯑꯃ ꯄꯨꯔꯛꯑꯦ ꯑꯗꯣ ꯂꯥꯏꯒꯤꯁꯨ ꯑꯩ ꯀꯠꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯒꯤ ꯏꯔꯣꯟꯕꯁꯦ ꯁꯤꯗ ꯂꯩꯔꯦ ꯊꯥꯡꯖꯤꯡꯅꯤ ꯁꯤ ꯌꯥꯎꯔꯤꯁꯤꯅ ꯊꯥꯡꯖꯤꯡ ꯑꯗꯣ ꯊꯥꯡꯖꯤꯡꯁꯦ ꯍꯩꯊꯔꯒꯦ ꯊꯥꯡꯖꯤꯡ ꯏꯔꯣꯟꯕꯁꯦ ꯊꯥꯡꯖꯤꯡꯒ ꯀꯩꯅꯣꯅꯦ ꯍꯋꯥꯏ ꯏꯔꯣꯟꯕꯗꯅꯦ ꯍꯋꯥꯏꯒ ꯇꯃꯥꯇꯔꯒ ꯑꯂꯨꯒ ꯏꯔꯣꯜꯂꯦꯕꯀꯣ ꯑꯗꯩꯗꯨꯗ ꯑꯩꯅ ꯊꯥꯡꯖꯤꯡꯁꯦ ꯍꯥꯞꯄꯤꯕꯀꯣ ꯃꯁꯤꯗ ꯊꯥꯡꯖꯤꯡ ꯑꯗꯩ ꯊꯕꯤꯁꯤꯒ ꯂꯩꯔꯦ ꯉꯥꯔꯤꯁꯤꯒ ꯂꯩꯔꯦ ꯑꯗꯨ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤꯒꯤ ꯁꯤꯡꯖꯨ ꯑꯃ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯀꯣꯕꯤꯒꯤ ꯁꯤꯡꯖꯨ ꯄꯨꯔꯛꯇ꯭ꯔꯦ ꯀꯣꯕꯤ ꯃꯅꯥꯊꯕꯤꯁꯦ ꯑꯣꯏꯅ ꯃꯆꯦꯠ ꯑꯃ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯑꯦ ꯈꯨꯂꯥꯡ ꯊꯥꯅꯤꯅ ꯏꯆꯥ ꯆꯥꯅꯤꯡꯗꯦ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯕꯣꯔꯥꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯒꯤꯁꯨ ꯀꯠꯄ ꯂꯣꯏꯔꯕꯅꯤꯅ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯗꯁꯨ ꯀꯩꯅꯣ ꯇꯧꯔꯒꯦ ꯄꯤꯖꯔꯒꯦ ꯑꯗꯒꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯗꯁꯨ ꯏꯜꯂꯛꯑꯒꯦ ꯃꯔꯨ ꯌꯥꯎꯋꯦ ꯉꯥꯔꯤ ꯊꯥꯛꯑꯦꯕ ꯑꯩꯅ ꯑꯗꯣ ꯃꯌꯥꯝꯁꯦ ꯉꯁꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯔꯤꯕꯣꯞꯀ ꯊꯥꯛꯑꯦꯕ ꯑꯗꯨ ꯍꯔꯤꯕꯣꯞꯅꯦ ꯁꯤꯅ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯄꯨꯈꯝꯁꯦ ꯑꯇꯩ ꯄꯤꯔꯛꯑꯦ ꯑꯗꯣ ꯁꯤ ꯉꯥꯔꯤꯁꯦ ꯃꯆꯦꯠ ꯑꯃ ꯂꯧꯔꯒꯦ ꯉꯥꯔꯤꯁꯦ ꯑꯃꯨꯛꯇ ꯃꯌꯥꯝ ꯏꯟꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯁꯤꯒ ꯑꯗꯒꯤ ꯊꯕꯤ ꯁꯦꯝꯃꯒ ꯕꯣꯔꯥ ꯃꯆꯦꯠ ꯑꯃꯒ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯆꯥꯔꯣ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯁꯨ ꯆꯥꯔꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯉꯁꯤꯗꯤ ꯀꯣꯃꯦꯟꯇ ꯆꯪ ꯀꯩꯅꯣ ꯇꯧꯔꯔꯣꯏꯀꯣ ꯀꯩꯅꯣ ꯇꯧꯕꯤꯔꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯔꯣꯏ ꯅꯠꯇ꯭ꯔꯥ ꯁꯦ ꯆꯥꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯥꯕ ꯍꯧꯔꯒꯦ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯦ ꯕꯣꯔꯥꯕꯨ ꯇꯥꯊꯣꯛꯈ꯭ꯔꯦ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯦ ꯁꯦ ꯃꯌꯥꯝ ꯍꯥꯎꯔꯦ ꯊꯥꯡꯖꯤꯡ ꯈꯛꯇꯪ ꯃꯌꯥꯝ ꯑꯩ ꯉꯥꯡꯕꯁꯦ ꯃꯈꯣꯟ ꯊꯣꯛꯄ ꯋꯥꯠꯂꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯇꯞ ꯇꯞꯅ ꯉꯥꯡꯕꯒꯤꯔ ꯀꯩꯗꯧꯕꯩꯅꯣ ꯈꯪꯗꯦ ꯑꯩ ꯃꯥꯏꯛꯇꯁꯨ ꯍꯥꯞꯄꯤꯅꯦꯕꯀꯣ ꯃꯥꯏꯛꯀꯁꯦ ꯑꯐꯕ ꯑꯅꯧꯕ ꯂꯣꯏꯅ ꯍꯥꯞꯄꯤꯅꯦꯕ ꯑꯗꯣ ꯃꯈꯣꯟ ꯏꯊꯣꯛ ꯊꯣꯛꯇꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯅ ꯇꯞ ꯇꯞꯅ ꯉꯥꯡꯕꯩꯔ ꯈꯪꯗꯦ
Kan na ngam ito. Kan mo kung Nuok ko di kan na ngam. How ya? Kung maning daw kaya request na hali lo sa nato na mado. Ngasidi how na lo la. Ito benjay na suwari ya. Kung maning daw gito biro ay matangga. Hả? Nung ya hàng gì vậy ít sao cần này. Mukbang tao di situ ya karena dia. Hỏi. Phải nó hỏi. Hawai cham thong, Hawai cham bút, Hawai ron bawa. Nasi mà thêm sẽ mình ta mình. Hả? Salah. Salah. Salah.
Aduh bisa kom. Malu salah, amuka. Tahu ya mẹ. Riêng một tháng riêng mà hỏi của một tháng ra. Bởi vì là tại vì hả, xí vậy. Lang thang sang là mình sẽ bà học rồi bà câu lâu rồi bà. Hả, uy thơ là đưa lấy tránh mô bạn rồi. Tôi mẹ mà trả ra cái này là gì mà thằng video mà ngay biết không? Thì mẹ ai chứ channel ji bunung si video na yang video me ampura magthagat sari aduga subscribe to birak pa no subscribe to birak pa mi punam baksu me ampura magsu thagat sari ado matang sida me ampura magpu thagalaga matang sida lo senjarage next video ngai biramo ado ai ka kanu se video se nungai ga di like comment share ji soitana to biramo me